Chahiyani Parakadoraba Irangi Warrior Sil Puraklamdana N. Biren'S Chief Minister from the resign Tokibagi Tawong Ase, Akanbamong the Yaning de Haina, Imagi Meira Maike de Gifongdorakli. Jayolamagi Manung the Camp Toriba MLA Singna Chief Minister Kanduna, Lengak Semkudabane, Karigumbo Afamasi Tabak the Ontok Trabadi, Miamgi Ihau Lakpada, Lan Ubiganu Haina Loop Asina Chek Silvarol Tamlakli. Amaramda BJP Manipur Pradesh ki President A. Sardabo, Party President Oiba Tokpiro, Khulngakpa Singi Mama Amukta Oibiro Haina Taksilladuna, BJP Masagi Luchingba Sambit Patra Fauba, Unabangam Daba Haibasi, Ikaidra Haina Wahang Hanglakli. Manipur Press Club Tapawmi Singa Unabada Imagi Meiragi Convener T.H. Suzatana, Lengak Amasemba Yabagi MLA Masing Shuna Lairaba Faubada, Lengak Sembang Amdaba Asimak Laibak Tibane. N. Biren'S mamang de resign toge haina thorang taubadana miyam da khanghanba aduga handak na karigidamak tumina resign tauribano haina wahang hanglakhi. Awawa tanja asi yauraba fauba center lengak haina lauraga leikhisira haiba wafam Suzatana thamlakladuna luchingba sinba pamliba MLA singsu kem tauba tokpiro. Athuba matamda luchingba khanduna Chief Minister ohelaga lengak semo athuba the President rule lokthoknabu hotnabiu karigomba ngamdrabadi miya maraktagi luchingba khalakloi hainingai leite hairakli. Ahoy na thagat ki ba milek matani noi piase athuba matamda lauthok na bohona biu week amagi manung sida decision lepiu noi na ngame thagalo phare noi ki party da leiba MLA duduna yanaraga noi ki matung na thagalo ngamdre noi center na ngai ni habdo ngairo weeks mai ki manung da aduda ngamdre da na next week tagi di akhoi na hajeri sini praja miyam tawraga akhoi ki praja dagi lebak sibu kan gadaba matam magi irapoto madu oina khoi chingkhala aneba sema sarda nang ne party president to tokpiro nang Manipur ki mama am tati oibiro habdo ngasi jo haige ba gaitro notice ki in charge amana party president state simagi nang party ki president na leiba uda si arte habdo gaitro